ꯉꯥꯏꯒꯤꯅꯨꯅꯦ Hello guys Hello mayam ha ado mayam haidi ngasidi video amaga puraga lakchare ngasigi video sidi kaina son comment pa thoktoini adu su karambano har kada negative comment ni yai gai comment su ko haidi ai paroge tawbane ado ngasidi comment pa thorage phaja phaja comment yamna anan bayam yawe aduna ngasidi nok poi lak poi kei woi taw boi pa do sikko bayam ado amamam toina parage maming su lai palla parage bo ko ado hawrasi first ki comment sina jon maming do maming kalaya Thoibi beauty salon Thoibi beauty salon hai ba ko mana kari hai bano ahan ba ta si ko mai comment se extra call tawba ngambine nangse namai do ikaidro preng oirasu sana daba ama yauriye si hadi imai di extra call tawba ngambi hadi preng ne har matada ko preng ni har matada khang na siguma comment peri se preng ni hai tar sidi ko thoibi murang thoibi natraga serogi thoibi natraga thobal thoibi ai khangdre salon thoibi hai da salon thoibi aduga mathangi sina yamna comment fazaba wahaya ba seasonary sigi india gi se paro my spelling se India Northeast Manipur Sagang hai ba ko KSB if you know KSB hai bigi meaning se kari no Mr India Northeast ha KSB sidi kasbina Hoy asiko ay magi answer say phaja if you know ko yes I of course I know haidi kay you know ha kanda KSB sigi short form ne ado sigi wahai wata se noigi imungda season abio ade khoi ai ngonda di season abira kanu ko haidi no imung manung tawram gani bu ko aduna mi ngondu sai ni sawede ga next na phaja mamaga leire Tom Cruise your guy Chris Tom Cruise hai badura adudo oiram do male ko magi se ibe manang su pakcha bana loire maming sina Tom Cruise hai baduna ga Chris haida loire YouTubers mayam na loire Manipur se aisu thi 5 giga thi mukbanga tawraga paisa talage kana de mina tawna daba hoi tawro aduni pakcha doini haidi kai sakchi jong ne mai masak jong ni grow ni letrin kumut laiba hanno male mai masak je migi dp ga thamjali eba hoi tawbiyo thi phai begi mukbang tawbiyo thi sabi mukbang tawbiyo akoi su like tawjarge subscribe tawjarge amade share tawjarge ko mayam na te Tom Cruise mari subadra manga subadagi mathangda Zahid hainatra Zahid paktre prank tawbada aseng baga oina tawreda rasini haina paktre prank tawbada aseng baga oina tawreda sirani nangi sa pahay tawreda sirani ibema khangde magi se sawya do ko ai khangde Zahid ko haidi paktre prank tawbada hoi paktam ne masagi haidi paktana sum poklak pagi pakta bai ne ko hai khama no jam pakti hai nei next adagi next kiga kaino sina ani sabam boygi mayum ko boygi anis bam hai mena anis bam spelling naga pahai tabla khoi english kam da haijade ba tawrise english ai tenu sidara ka duribani haijade ba nang book nungsida ba pakta ba nupi leite ai mu nungsida ba pakta ba nupi leite haine ba ko aina khanbada chon si kai khumne pa uno haide ai mu nungsida ba nupi leite haina sum changa ga mi video si yenge kai no haba nang bo yenga no pakta ba ne haba yenga haba no dana ba yaw ma ni phone ju next ki comment na kaino Tombi Devi na haibirei uningde thungaubi male kharap pakta tawro pakpa haine mai se oi Tombi Devi hoi ai thungaubi ne na chade pak ado pakta haigano pakpa tawro hayo thungaubi kai ni mi wonda boda mu thungaubi kai na nang ni ngau se Tombi haine maming ne na tonton sana eko ans pajaba ma wow 5 mark nate masidi 10 mark final exam gi answer di ko magi sidi gita moyang them man haibir iko paisa
ꯁꯤ ꯂꯩꯁꯦ ꯄꯩꯁꯥ ꯇꯥꯟꯅꯕ YouTube ꯍꯥꯡꯕ ꯑꯣꯏꯔꯒꯗꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯒ ꯆꯥꯟꯅꯕ ꯊꯕꯛ ꯇꯧꯕꯤꯔꯣ ꯑꯣꯀꯦ ꯀꯟꯇꯦꯟꯁꯦ ꯈꯤꯇꯪ ꯀꯥꯟꯅꯒꯗꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯒꯗꯕ ꯑꯝꯇꯁꯨ ꯍꯥꯞꯄꯛꯑꯣ ꯅꯌꯨꯝꯗ ꯆꯔꯥ ꯋꯥꯟꯕꯩ ꯄꯥꯝꯗ꯭ꯔꯒ ꯂꯦꯝꯅ ꯂꯩꯊꯣꯛꯑꯁꯨ ꯌꯥꯏ ꯑꯦꯛꯁ ꯍꯟꯖꯤꯟꯅꯔꯁꯦ ꯍꯥꯏꯌꯦꯅ ꯃꯤ ꯑꯃꯨꯛ ꯌꯣꯜꯂꯣ ꯐꯩ ꯍꯥꯏꯔꯒꯅ ꯍꯔꯥꯎꯕ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯔꯒꯅ ꯅꯦꯒꯦꯇꯤꯞ ꯀꯃꯦꯟ ꯄꯤꯌꯦꯅ ꯁꯥꯎꯔꯒ ꯀꯃꯦꯟ ꯄꯥꯊꯣꯔꯛꯇꯣꯏꯔꯥ ꯄꯥꯊꯣꯔꯛꯏꯁꯤꯅꯤ ꯄꯥꯊꯣꯛꯑꯔꯛꯑꯁꯨ ꯌꯥꯏ ꯌꯨꯇꯨꯕꯔ ꯑꯣꯏꯔꯗꯤ ꯀꯃꯦꯟ ꯐꯖꯕꯁꯨ ꯑꯊꯤꯕꯁꯨ ꯇꯥꯁꯤꯟꯕ ꯇꯝꯃꯣ ꯑꯣꯀꯦ ꯉꯁꯤ ꯐꯥꯎꯕꯗ ꯍꯥꯏꯗꯤ ꯃꯤꯅ ꯀꯃꯦꯟ ꯅꯦꯒꯦꯇꯤꯞ ꯀꯃꯦꯟ ꯄꯤꯕꯗ ꯍꯥꯏꯗꯤ ꯄꯣꯖꯤꯇꯤꯞ ꯀꯃꯦꯟ ꯄꯤꯕꯗ ꯑꯩ ꯂꯣꯏꯅ ꯇꯥꯁꯜꯂꯤ ꯑꯗꯨꯒ ꯁꯥꯎꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯁꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯣꯠꯅꯤ ꯍꯥꯏꯕꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯑꯦꯅꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯒꯦꯔꯥ ꯃꯥꯁꯇꯔ ꯂꯣꯏꯒꯦꯔꯥ ꯑꯗꯒꯤ ꯗꯤꯒ꯭ꯔꯤ ꯐꯪꯒꯦꯔꯥ ꯂꯣ ꯇꯝꯒꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥꯀꯣ ꯒꯤꯇꯥ ꯃꯣꯏꯔꯥꯡꯊꯦꯝ ꯍꯥꯏꯖꯔꯤꯕ ꯍꯥꯏꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯥ ꯃꯁꯥꯒꯤ ꯄꯥꯝꯖꯕ ꯂꯥꯏꯟꯗ ꯆꯠꯄꯅꯦꯕ ꯌꯨꯇꯨꯕ ꯍꯥꯡꯒꯦꯔꯥ ꯊꯤꯕ ꯍꯥꯏꯕꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯀꯦꯔꯥ ꯑꯗꯒꯤ ꯀꯣꯏꯕ ꯆꯠꯀꯦꯔꯥ ꯑꯦꯅꯤ ꯕ꯭ꯂꯣꯒꯤꯡ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯃꯥꯏ ꯄꯥꯝꯖꯕꯅꯦ ꯊꯕꯛꯅ ꯇꯣꯉꯥꯟꯅ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯅ ꯇꯣꯉꯥꯟꯅ ꯍꯣꯕꯤꯁꯅ ꯇꯣꯉꯥꯟꯅ ꯀꯣ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯁꯥꯎꯕ ꯌꯥꯗꯦ ꯍꯥꯏꯗꯤ ꯉꯁꯤꯗꯤ ꯀꯃꯦꯟ ꯄꯥꯕ ꯅꯨꯃꯤꯠꯅꯤꯅꯀꯣ ꯀꯃꯦꯟ ꯄꯥꯊꯣꯛꯄꯅꯤ ꯑꯃꯨꯛꯀ ꯃꯈꯥꯗ ꯃꯥꯏ ꯂꯩꯔꯒꯦ ꯃꯊꯪꯗ ꯑꯃꯨꯛꯀꯁꯨ ꯄꯤꯔꯛꯑꯦ ꯃꯥꯁꯦ ꯀꯃꯦꯟ 100 ꯃꯇꯤꯛꯀꯣ ꯍꯟꯖꯟꯅ ꯄꯤꯔꯛꯄꯤꯁꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯐꯤꯗꯕꯦꯛꯀ ꯐꯪꯉꯗꯤ ꯃꯤ ꯆꯣꯡꯁꯤꯟ ꯈꯠꯅ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯐꯖꯩ ꯁꯤꯁꯇꯔ ꯌꯥꯝ ꯐꯩ ꯒ ꯍꯥꯏꯔꯒ ꯍꯔꯥꯎꯕ ꯅꯦꯒꯦꯇꯤꯞ ꯀꯃꯦꯟꯁ ꯂꯥꯛꯑꯒ ꯃꯤ ꯈꯠꯅ ꯂꯩꯕꯗꯣ ꯍꯪꯉꯨꯔꯅꯣ ꯌꯨꯇꯨꯕꯇꯣ ꯄꯣꯖꯤꯇꯤꯞ ꯅꯦꯒꯦꯇꯤꯞ ꯍꯥ ꯀꯥꯏꯅ ꯏꯃꯣꯖꯤ ꯅꯣꯛꯁꯜꯂꯦ ꯑꯗ ꯑꯁꯤꯗꯤ ꯄꯥꯗ꯭ꯔꯦ ꯍꯥꯏꯗꯤ ꯃꯤꯅ ꯀꯃꯦꯟꯁꯦ ꯍꯟꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯤꯛꯀꯣ ꯍꯟꯖꯟꯅ ꯄꯤꯔꯛꯑꯦꯕ ꯑꯗꯩ ꯀꯩꯝ ꯈꯟꯕ ꯅꯠꯇꯦ ꯃꯥꯏꯁꯦ ꯆꯥꯛꯏꯅꯦ ꯍꯥꯏꯕ ꯀꯩꯒꯤꯅꯣ ꯍꯥꯀꯠꯆꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯅꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯤꯅ ꯀꯃꯦꯟ ꯄꯤꯔꯛꯇꯦ ꯈꯪꯅ ꯁꯨꯝ ꯍꯟꯖꯟ ꯂꯦꯡꯒꯅꯣ ꯃꯉꯥꯟꯁꯦ ꯐꯛ ꯐꯨꯖꯜꯂꯦꯕ ꯐꯣꯟꯗ ꯍꯥꯏꯗꯤ ꯄꯤꯔꯛꯇꯦ ꯈꯪꯅ ꯁꯨꯝ ꯄꯤꯔꯛꯑꯕꯅꯤꯅ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯅꯒ ꯀꯃꯦꯟ ꯄꯥꯕ ꯃꯤꯒꯤ ꯌꯥꯝ ꯍꯦꯇꯔꯁꯤꯗ ꯌꯥꯝꯅ ꯆꯤꯟꯊꯤꯅ ꯍꯟꯕ ꯍꯩꯇꯕꯒꯀꯣ ꯑꯩ ꯍꯩꯇꯦꯕ ꯑꯗꯒꯤ ꯅꯦꯛꯁ ꯀꯃꯦꯟꯗ ꯑꯦꯟ ꯀ꯭ꯔꯤꯁꯅ ꯋꯥꯔꯜ ꯍꯥꯏꯌꯦꯕꯀꯣ ꯑꯦꯟ ꯀ꯭ꯔꯤꯁꯅ ꯋꯥꯔꯜ ꯃꯥꯅ ꯀꯩ ꯍꯥꯏꯒꯦ ꯌꯩꯒꯦ ꯀꯩ ꯃꯤꯅꯤꯡꯅꯣ ꯃꯥꯅ ꯌꯩꯒꯦꯁꯦ ꯎꯇꯨꯞꯇꯨ ꯅꯀꯣꯛꯇ ꯌꯩꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯀꯣꯛꯇꯨ ꯅꯇꯣꯝꯇ ꯊꯣꯝꯖꯤꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯎꯇꯨꯞꯇꯨꯅ ꯀꯩ ꯃꯤꯅꯤꯡꯅꯣ ꯁꯤꯅ ꯃꯔꯤ ꯃꯈꯣꯡꯁꯨ ꯁꯝꯅꯗꯦ ꯀꯔꯤ ꯀꯥꯏꯗꯒꯤ ꯁꯥꯗꯣꯔꯛꯑꯒ ꯍꯥꯏꯔꯤꯕ ꯀꯃꯦꯟ ꯄꯤꯔꯤꯕ꯭ꯔꯣꯕ ꯌꯩꯒꯦ ꯀꯥꯏꯗꯨꯅ ꯌꯩꯗꯨꯕ꯭ꯔꯣ ꯅꯀꯣꯛꯇꯨ ꯂꯋꯥꯏ ꯂꯨꯈꯝꯗꯨꯅ ꯅꯇꯣꯝꯇ ꯌꯩꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯔꯤꯕ꯭ꯔꯣ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯦ ꯃꯩꯔꯥ ꯕꯤꯕꯤ ꯊꯣꯛꯂꯛꯅꯕꯅ ꯀꯥꯡꯁꯤ ꯌꯩꯒꯦ ꯍꯥꯏꯔꯤꯕꯁꯨ ꯃꯦꯟ ꯇꯥꯗꯦ ꯑꯗꯒꯤ ꯌꯥꯝ ꯐꯖꯕ ꯑꯃꯅ ꯌꯦꯁ ꯍꯥꯏ ꯁꯤꯁꯇꯔꯒꯤ ꯑꯦꯖꯁꯦ ꯀꯌꯥꯅꯣ if I'm not wrong year of birth 1991 ꯑꯣꯏꯕ꯭ꯔꯥ ꯒꯣꯚꯔꯟꯃꯦꯟꯠ ꯊꯕꯛ or bank PO exam SBI PO SBI JA SSC CGL etc exam ꯊꯥꯗ꯭ꯔꯣ government jobꯀꯤ age limit ꯍꯦꯟꯗ꯭ꯔꯗꯤ exam apply ꯇꯧꯔꯒ ꯀꯟꯅ ꯍꯣꯠꯅꯧ ꯑꯣꯀꯦ ꯑꯁ ꯃꯥꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯗꯤ ꯍꯦꯟꯖꯜꯂꯦ ꯑꯩꯈꯣই ꯃꯥꯅ ꯁꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯉꯁꯤ ꯐꯥꯎꯕ ꯍꯥꯏꯗꯦꯕꯀꯣ ꯑꯗꯣ ꯃꯥꯅ ꯍꯥꯏꯔꯛꯑꯦ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯞꯅꯤꯡꯉꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯥꯅꯕꯨ ꯁꯨꯃꯥꯏꯅ ꯍꯥꯏꯗꯦ ꯉꯁꯤ ꯐꯥꯎꯕꯗ ꯑꯗꯨ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯃꯦꯟꯁꯤꯁꯨ ꯌꯥꯝ ꯐꯖꯩꯌꯦꯕꯀꯣ ꯈꯨꯄꯤꯁꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯑꯩꯒꯤ ꯑꯦꯖꯁꯤꯕꯨ 1991 ꯃꯥꯒꯤ ꯊꯤꯡꯀꯤꯡꯁꯦ ꯀꯩ ꯍꯥꯏꯅꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯀꯌꯥ ꯋꯥꯡꯒꯦ ꯍꯥꯏꯗꯣ ꯑꯩꯒꯤ ꯁꯛꯁꯤꯗ 1991 ꯑꯣꯏꯔꯗꯤ ꯆꯣꯟ ꯑꯩꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯃꯥꯏꯁꯤꯗꯤ ꯆꯍꯤ 30 above ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯆꯍꯤ 30 aboveꯅꯦ ꯃꯥꯅ 1991 ꯍꯥꯏꯔꯛꯏꯁꯤꯗꯤ ꯑꯗꯣ ꯑꯩꯒꯤ 1991 ꯅꯠꯇꯦ ꯑꯩ ꯆꯍꯤ 1981ꯅꯦ 40 above 50 ꯌꯧꯗꯣꯔꯦ ꯀꯣ ꯑꯗꯨꯒ ꯊꯕꯛꯀꯤ ꯋꯥꯔꯁꯤꯗꯤ JSSC ꯕꯦꯡꯛ PO ꯑꯦꯛꯖꯥꯝ SBI ꯒꯨꯝꯕ ꯁꯤꯒꯤꯁꯤꯗꯤ ꯍꯥꯏꯗꯤ ꯁꯤꯒꯤ ꯋꯥꯁꯤꯗꯤ ꯇꯣꯛꯁꯤꯗ ꯍꯥꯏꯗꯤ ꯃꯁꯥ ꯃꯁꯥ ꯑꯄꯥꯝꯕꯅꯤꯀꯣ ꯍꯥꯏꯗꯤ ꯑꯩ ꯃꯤꯒꯤ ꯁꯜꯃꯥꯟ ꯈꯥꯟꯒꯤ ꯇꯣꯏꯂꯦꯠ ꯀ꯭ꯂꯤꯅꯔ ꯑꯣꯏꯕ ꯆꯠꯄꯁꯨ ꯀꯅꯥ ꯈꯪꯅꯤ ꯇꯝ ꯉꯝꯗꯦꯕ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯊꯕꯛ ꯇꯧꯅꯤꯡꯗꯦ ꯁꯜꯃꯥꯟ ꯈꯥꯟꯒꯤꯀꯣ ꯇꯣꯏꯂꯦꯠ ꯀ꯭ꯂꯤꯅꯔ ꯑꯣꯏꯕ ꯆꯠꯇꯣꯏꯅꯦ ꯍꯥꯏꯕꯗꯤ ꯃꯣꯏꯗꯤ ꯌꯥꯝꯃꯦꯕ ꯇꯣꯂꯣꯞꯇꯣ ꯑꯗꯨꯒꯤ ꯅꯦꯛꯁꯀꯤ ꯀꯃꯦꯟꯁꯤꯅ ꯀꯅꯥꯅꯣ ꯖꯣꯁꯤꯂꯥ ꯃꯨꯇꯨꯝ ꯑꯁ ꯑꯩꯈꯣꯏ ꯃꯨꯇꯨ ꯃꯁꯦꯟꯅꯤꯀꯣ ꯃꯁꯤ ꯀ꯭ꯋꯥ ꯌꯥꯝ ꯆꯥꯕ ꯅꯨꯄꯤ ꯑꯣꯏꯔꯝꯗꯣꯏꯅꯤꯀꯣ ꯍꯥꯏ ꯀ꯭ꯋꯥꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯪꯕ ꯀ꯭ꯋꯥꯒꯤ ꯗꯤꯒ꯭ꯔꯤ ꯐꯪꯕ ꯃꯤ ꯑꯣꯏꯔꯝꯗꯣꯏꯅꯤ ꯃꯁꯤ ꯑꯩ ꯈꯪꯉꯦ ꯀ꯭ꯋꯥꯅ ꯉꯥꯡꯈꯩ ꯆꯥꯔꯒ ꯈꯅꯥꯎ ꯆꯥꯊꯠꯂꯤ ꯇꯥꯅꯤꯡꯗꯦ ꯌꯥꯝꯅ ꯅꯃꯥꯗꯣ ꯀ꯭ꯋꯥꯗꯤ ꯈꯅꯥꯎ ꯊꯨꯞꯄ꯭ꯔꯥ ꯍꯪꯉꯣꯏ ꯁꯤꯅ ꯑꯩ ꯀꯔꯝ ꯀꯥꯟꯗꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯗꯤ ꯃꯅꯨꯡꯗ ꯅꯨꯡꯁꯤꯠ ꯑꯁꯥꯕ ꯌꯥꯎꯔꯒ ꯂꯣꯏꯅ ꯆꯥꯊꯠꯄꯒꯤ ꯃꯇꯥꯡꯗꯣ ꯑꯗꯨꯗꯅꯦꯕꯀꯣ ꯑꯗꯨꯗꯅꯦ ꯃꯥꯅ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯥ ꯆꯥꯛ ꯆꯥꯕ ꯌꯥꯕꯗ ꯑꯩꯅ ꯉꯥ ꯊꯣꯡꯕꯒ ꯄꯤꯖꯈꯤꯗꯕꯗꯣ ꯑꯗꯥꯏ ꯃꯇꯥꯡꯅꯦ ꯃꯥ ꯍꯥꯏꯔꯛꯏꯁꯦ ꯑꯗꯣ ꯑꯩꯅ ꯅꯍꯥꯟꯗꯩ ꯑꯩꯅ ꯍꯥꯏꯕꯗꯤ ꯖꯣꯁꯤꯂꯥ ꯃꯨꯇꯨꯝ ꯍꯥꯏꯗꯤ ꯑꯩꯁꯨ ꯃꯨꯇꯨꯝꯅꯤ ꯅꯪꯁꯨ ꯃꯨꯇꯨꯝꯅꯤ ꯆꯤꯟꯗꯤ ꯐꯖꯅ ꯀꯜꯂꯝꯒꯅꯤꯕꯀꯣ ꯅꯪꯁꯦ ꯀ꯭ꯋꯥꯒ ꯑꯝꯇ ꯐꯩꯒꯥꯏꯔꯒ ꯂꯩꯕ ꯃꯤꯗꯨꯅꯦꯕꯀꯣ ꯆꯈꯥꯏꯔ ꯐꯩꯒꯥꯏꯔꯒ ꯌꯥꯝꯅ ꯃꯤꯒꯤ ꯆꯤꯇ꯭ꯔꯒꯨꯞꯇ ꯀꯔꯤꯗ ꯁꯣꯏꯔꯤꯒꯦ ꯀꯔꯤꯗ ꯁꯣꯏꯗ꯭ꯔꯤꯒꯦ ꯑꯗꯨꯒꯨꯝꯕ ꯌꯦꯡꯒꯟꯕ ꯃꯤꯅꯦꯕꯀꯣ ꯅꯪꯁꯦ ꯑꯗꯣ ꯑꯩꯗꯤ ꯁꯦꯡꯅ ꯍꯥꯏꯔꯝꯒꯦ
kwa chadrasune mise nungsit asaba kaba leibane ai kwa chade nisa chade talap chade amta chade adubu aina han kuidri ba kwa ai thanaudane ha chathatlaga leigiba hadi nungsit asaba yawgiba adugumane ba kwa chaba chadaba tokthokroba ko adu nang som kwa yam charamgani adu khoi adu matamda khoi ma kwa chade adu masa loina pokthokchaba hai tar noi imung kwa yam charamgani ani khanbida ko namaga palido hainingde ibem ai wangangde ai gimramda haining ba hayo thi phajai yong mali hongdong mali hui mali haining ba hayo ba adubo aigi site ta leiba yung ima any ko amu oiger adugi maramda haibirakano ai seng adu edi ai thi thina comment halakani ko aduga next comment da adagi ya amana only react hay only react ko react to mami ne ba paktre be ma mukbang tawrine na yam ware nang no over chatlido yengningdre sige sikro nang hairga ise sigadra haibni da khoi mana ai poise ai je khoi mana poise sina bra haibni da ha khoi mana so wadan wana poiba matam changna yokpi reiba paisa tingdana laik tam haleiba so mayam tawrise het sina bra haibni da nangumba kaisu leitaba nupi nu para hangdena kaisu leitaba only react nang na hairga ise sigadau man bra haiba nang wena sirure ibungo ibema khangdramnina nupi ra labra amomla khangdramnina ameta haire I gare ba phagi tawbani ko saule ramgani saugado kwai phajaba comment ama sisu comment sungan hande matik hanjan thari ko mai comment se yongo manga spelling baro ya maming baro magi Koireng. Koiren mangang ko mangang lakpa parage taw nang yamna ki ga khadang thajale YouTube sibu pura noi gi imung dawna urabo fazana tawne khumba yai haiduna noi kanana yengoge bet comment mawalaude haibado adugi koktunadi chawkhatpa aphaba purak oine mina haise aina karam kanda noina comment halakpa kholakpa matamda aina hadi hallaga ka hena pi ki blaiga ai kasi bo pi dri pi ba haibu phajadaba ko wangang sangang phajadaba thina ngang banataba amarom da migi kano pala khola ngang pado adudane aina amuk sauraga hali ido ko phajadaba yara kada aduga YouTube se khoi imungi type ta haina haibado haidi YouTube size sidine haidi kaini family all abane haidine akhoi imung manung su yawhali amasu yawhali loina punna tawrabane asida kesu ikaini ngai mathau ta de khangbra asi aigi kainone aigi channel ne khangbra aini tawningba tawni haiba matamda phataba tawi aduda tawi haiba nate migi entertain oini migi nungaina ba sinmani migi su tawbani adudiki akoina wana tanjarakpa khadang chang paisa do aduna khoida phangjarakpane ba ko aduga hairaga amuka hairaga noi kanana yengoge chin ama panbei khumba comment piba khaklo tawradi fajana nana chagadauba nangdi kyam fajana chaba minune aina chari dubu ke haini pukhamgodo longthoktana koitai deidana adigi thi melaga chabra ba ibu mana pachana su thawai changna hari su mana haibadi ka adiune chin ma panbei chin pali su mi chin je wangang na bana tro chin pali su wangang na bani aduga yamna nungai tragadi ai video yenganu ko asi comment halle haine so muka halle har ka dore bene nang hairo ai noi haining ba hairo ai yam nungai tabado haidi ka haine ai video di sum yengba negative comment sum ba I gari ha aduga amuka sa hare khuchado luna nana fajana chaba yadro hangoine na sana yengjau isani yenge haiba igi mukbang do isani yenge karida soiba yawge khut chak pakpani chak chaba ji kut pakpani adi chak hukpai ji yada hukpani chak ta bai ji pukta tabani phai bai ji ninglom da phai bani I se sum kar ko ter ba sigi mi je koiren mangang masi patada comment hanjai ba matik hanjan sum thare hai bane kai hai no khang da ba nang matung ga tharo khangani na ina matung ga tharo ko nang matung da thara di ke do yong na ina kai ni negative comment mayam ama pirak pane ba ko pirak tar su ke hai ni aina screenshot lawbadu dane haidi kakki bu sum yam yawre kai no har kanda kakthak ke ba mayam yawe ba haidi kuira ba screenshot ngata ne sida aina loksala thami se adu aina si huisu phangong khonge adu aina hai ka haini aina gallery da kakpo khorpa matam da sum kakthak ki be yawe ko aduna ne adu khara leiramme ba ainga si comment je pathoke ain taw matam da ko khara khatang yawre leiramme adu ayaw bu je ai khara pare haidi sidagi thi thina ngak pa mayam yawi da yaw bu di ko mayam yawe ha oktabi adagi KSB adagi nogi
kay kꯩꯅꯣ short form ꯌꯥꯝ ꯍꯥꯏꯔꯛꯄꯅꯤꯅꯦ ꯀꯩꯅꯣ ꯃꯌꯥꯝ ꯍꯥꯏꯔꯛꯄꯅꯦ ꯑꯗꯨ ꯌꯥꯎꯔꯝꯗ꯭ꯔꯦꯕ ꯑꯗꯨꯒ ꯑꯩ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯒꯤ ꯆꯪꯉꯒ ꯑꯗꯨꯝ ꯊꯤꯕꯗꯨꯗ ꯑꯩ ꯉꯝꯃꯔꯣꯏꯕꯀꯣ ꯃꯣꯏꯗꯨꯅ ꯃꯔꯨ ꯑꯃꯨꯛꯀ ꯅꯠꯇꯦꯕ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯗꯒꯤ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯑꯣꯏꯅ ꯁꯨꯝ ꯁꯦꯝꯖꯔꯛꯄꯅꯦꯕ ꯑꯩꯅ ꯃꯤꯁꯤꯡꯕꯨ ꯍꯥꯏꯗꯤ ꯌꯥꯝꯅ ꯍꯟꯊꯅ ꯉꯥꯡꯕꯒꯤꯁꯨ ꯀꯩꯅꯣ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯅ ꯀꯃꯦꯟ ꯍꯜꯂꯤꯕ ꯍꯥꯏꯗꯤ ꯀꯃꯦꯟ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯄ ꯃꯇꯝꯗ ꯃꯈꯥꯗ ꯀꯃꯦꯟ ꯄꯤꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯄꯥꯛꯅꯗꯤ ꯁꯨꯡꯍꯟꯍꯟꯗꯦ ꯅꯦꯒꯦꯇꯤꯞ ꯀꯃꯦꯟ ꯄꯤꯔꯛꯄ ꯃꯇꯝꯗ ꯑꯩ ꯄꯥꯛꯅ ꯍꯟꯒꯟꯗꯦꯕꯀꯣ ꯑꯗꯨ ꯇꯥꯔꯁꯨ ꯍꯜꯂꯛꯏ ꯃꯇꯥꯡꯁꯤꯗ ꯀꯔꯝꯕꯅꯣ ꯍꯥꯏꯔꯀꯥꯟꯗ ꯍꯦꯟꯖꯟꯅ ꯀꯃꯦꯟ ꯄꯤꯔꯛꯄ ꯌꯥꯎꯕ ꯃꯆꯤꯟ ꯃꯈꯥ ꯊꯤꯔꯒ ꯋꯥ ꯉꯥꯡꯄ ꯌꯥꯎꯕ ꯑꯗꯨꯗꯗꯤ ꯑꯩ ꯀꯃꯦꯟ ꯁꯨꯡꯊꯥ ꯂꯦꯝꯅ ꯊꯥꯗꯦꯀꯣ ꯍꯜꯂꯤꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯁꯜꯂ ꯊꯝꯕ ꯑꯃ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯉꯥꯡꯉꯤꯕ ꯁꯛꯏꯕ ꯃꯌꯥꯝꯁꯤꯗ ꯍꯥꯏꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯤ ꯈꯔꯅꯗꯤ ꯆꯨꯝꯃꯦ ꯈꯣꯠꯂꯦ ꯑꯗꯨ ꯑꯗꯥ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯀꯗꯤ ꯁꯦꯝꯗꯣꯛꯄꯤꯕ ꯃꯌꯥꯝ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯒ ꯑꯃꯨꯛꯀ ꯇꯥꯅꯤꯡꯗꯕ ꯃꯤ ꯑꯃꯨꯛꯀ ꯃꯌꯥꯝ ꯌꯥꯎꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯒꯤꯗꯃꯛꯇꯗꯤꯀꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯆꯪꯉꯒ ꯌꯦꯡꯒꯅꯣ ꯌꯦꯡꯒꯦ ꯍꯥꯏꯔꯕꯁꯨ ꯌꯦꯡꯉꯨ ꯀꯃꯦꯟ ꯄꯤꯔꯛꯀꯅꯨ ꯆꯤꯟ ꯊꯤꯔꯛꯀꯅꯨ ꯆꯤꯟ ꯊꯤꯔꯛꯑꯁꯨ ꯑꯩꯈꯣꯏ ꯃꯤ ꯑꯃꯅꯤꯅ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯔꯨꯔꯒꯗꯤ ꯀꯩ ꯍꯥꯏꯅꯤ ꯌꯨꯇ꯭ꯌꯨꯕ ꯄꯥꯏꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤꯒꯤ ꯅꯦꯒꯦꯇꯤꯞ ꯀꯃꯦꯟꯁꯨ ꯇꯥꯒꯗꯕꯅꯤ ꯑꯗꯒꯤ ꯃꯤꯒꯤ ꯄꯣꯖꯤꯇꯤꯞ ꯀꯃꯦꯟꯁꯨ ꯇꯥꯒꯗꯕꯅꯤ ꯑꯗꯨ ꯇꯧꯒꯗꯕꯅꯤ ꯑꯗꯥ ꯇꯧꯒꯗꯕꯅꯤ ꯍꯥꯏꯌꯦꯕꯀꯣ ꯆꯨꯝꯃꯦꯕꯀꯣ ꯇꯥꯒꯗꯕꯅꯤ ꯂꯣꯏ ꯇꯥꯒꯗꯕꯅꯤ ꯑꯗꯨꯕꯨ ꯂꯤꯃꯤꯠ ꯂꯩꯅ ꯀꯃꯦꯟ ꯄꯤꯕꯗꯣ ꯂꯤꯃꯤꯠ ꯂꯩꯅꯀꯣ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯁꯨ ꯇꯤꯡ ꯂꯥꯎꯕ ꯐꯥꯎꯋꯦꯕ ꯅꯣꯏꯅ ꯀꯩꯅꯣꯝ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯗꯨꯅ ꯈꯪꯅ ꯃꯁꯥꯅ ꯈꯪꯅ ꯑꯩꯒꯤ ꯁꯤ ꯀꯃꯦꯟꯁꯦ ꯄꯤꯊꯣꯛꯎꯔꯒ ꯍꯦꯟꯖꯟꯕ ꯋꯥꯁꯦ ꯉꯥꯡꯉꯨꯔꯒ ꯃꯤꯅ ꯈꯨꯝꯃꯛꯀꯅꯤꯀꯣ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯈꯤꯇꯪ ꯊꯤꯡꯀꯤꯡꯗꯣ ꯈꯔ ꯂꯩꯌꯣꯕꯀꯣ ꯑꯩꯈꯣꯏꯁꯨ ꯃꯤꯑꯣꯏꯕꯅꯤꯅ ꯈꯨꯝꯃꯛꯀꯅꯦꯕ ꯑꯗꯨ ꯅꯠꯇꯕ ꯍꯦꯟꯖꯟꯅ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯄꯤꯕ ꯃꯌꯥꯝꯗꯨꯗꯤ ꯑꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯄꯤꯅꯤꯡꯕ ꯄꯤꯌꯣ ꯑꯗꯨꯕꯨ ꯑꯩ ꯚꯤꯗꯤꯑꯣꯁ ꯑꯗꯨ ꯍꯦꯟꯖꯟꯕ ꯋꯥꯗꯤ ꯄꯤꯔꯛꯀꯅꯣ ꯍꯥꯏꯅ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯑꯩ ꯅꯦꯒꯦꯇꯤꯞ ꯀꯃꯦꯟꯁꯨ ꯄꯥꯛꯅ ꯄꯥꯊꯣꯛꯆꯗꯕꯅꯤ ꯃꯌꯥꯝ ꯌꯥꯎꯔꯝꯃꯦ ꯑꯩꯅ ꯀꯛꯈꯤꯕꯅꯦꯕ ꯑꯗꯣ ꯁꯤ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅ ꯄꯥꯊꯣꯛꯄꯅꯤ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣ ꯑꯃꯒ ꯄꯨꯔ ꯂꯥꯛꯆꯔꯒꯦ ꯁꯤ ꯉꯥꯡꯁꯦ ꯐꯣꯟ ꯉꯁꯥꯏꯗꯤ ꯁꯥꯟꯅꯔ ꯂꯩꯔꯦ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯊꯥꯒꯠꯆꯔꯤ ꯉꯁꯥꯏꯗꯒꯤ ꯋꯥꯜ ꯅꯞꯄꯗꯁꯨ ꯑꯩꯈꯣꯏꯅꯤꯁꯦ ꯄꯣꯞꯄꯦ ꯑꯗꯨ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ